ꯀꯨꯀꯤꯁꯤꯡꯅ ꯗꯤꯜꯂꯤ ꯌꯥꯎꯅ ꯔꯦꯂꯤ ꯆꯠꯅꯕ ꯊꯧꯔꯥꯡꯂꯤꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯔꯒ ꯁꯤꯜꯂꯤꯕ꯭ꯔꯥ? ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯐꯨꯔꯨꯞꯇ ꯃꯤꯆꯪ ꯆꯪꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ 33 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩ ꯐꯨꯔꯨꯞꯇ ꯑꯇꯝꯅꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯁꯦꯟꯖꯝ ꯆꯤꯔꯥꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯩꯈꯥꯝ ꯑꯣꯡꯕꯤ ꯑꯝꯕꯥꯁꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯁꯦꯟꯖꯥꯝ ꯆꯤꯔꯥꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯍꯌꯦꯡ ꯇꯥꯡ 19ꯗ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡꯅ ꯗꯤꯜꯂꯤ ꯌꯥꯎꯅ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯔꯦꯂꯤ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯔꯒ ꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯪꯈꯤꯕꯒ ꯂꯣꯏꯅꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯄꯥꯎꯂꯦꯂꯦꯟ ꯍꯥꯎꯀꯤꯞꯅ ꯀꯨꯀꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯥꯞꯂꯕꯁꯨ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯕ ꯍꯣꯡꯂꯣꯏ ꯍꯥꯏꯅ ꯐꯣꯡꯅ ꯉꯥꯡꯈꯤꯕꯗ ꯇꯨꯃꯤꯟꯅ ꯗꯕꯜ ꯏꯟꯖꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯀꯔꯤ ꯂꯩꯕꯅꯣ ꯍꯪꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯀꯠ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯄꯤ.ꯑꯥꯔ. ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ, ꯏꯟꯗꯤꯌꯥ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯂꯥꯏꯁ꯭ꯔꯝ ꯃꯥꯂꯦꯝꯉꯥꯟꯕ ꯃꯤꯍꯥꯠ UNLF-ꯀ ꯃꯔꯤ ꯂꯩꯅꯗꯦ, ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯄꯥꯔꯇꯤꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10, 2025ꯗ ꯃꯣꯏꯔꯥꯡꯀꯝꯄꯨ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯃꯥꯂꯦꯝꯉꯥꯟꯕꯕꯨ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕ ꯑꯗꯨ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF-ꯀ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯪꯗꯣꯛꯄ ꯉꯝꯂꯦ, ꯃꯈꯣꯏꯕꯨ ꯄꯥꯔꯇꯤꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF-ꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟꯗ ꯑꯦꯗꯨꯀꯦꯁꯟꯒꯤ ꯊꯧꯄꯨꯔꯤꯕ ꯆꯔꯥꯏꯂꯣꯡꯕ ꯊꯣꯛꯆꯣꯝꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ UNLF-ꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯂꯛꯄ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯈꯔ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯂꯛꯂꯤ, ꯃꯗꯨꯗꯤ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯆꯠꯊꯔꯤꯕ ꯃꯦꯟ ꯀꯝꯄ꯭ꯂꯤꯠꯇꯦ ꯍꯨꯏꯅꯤꯡꯁꯨꯕꯝ ꯌꯨꯝꯂꯤꯡꯕ ꯑꯦꯂꯥꯏꯁ ꯄꯣꯏꯔꯩꯉꯥꯟꯕ ꯂꯝꯕꯣꯏ ꯈꯨꯟ ꯏꯝꯐꯥꯜ ꯏꯁ꯭ꯠꯅꯤ꯫ ꯄꯣꯏꯔꯩꯉꯥꯟꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ 2008ꯒꯤ ꯖꯨꯂꯥꯏ ꯊꯥꯗ MPA.ꯒꯤ 35 ꯁꯨꯕ ꯕꯦꯆꯀꯤ BMT ꯐꯪꯈꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛ MPA.ꯒꯤ BMT ꯐꯪꯂꯕꯁꯨ MPA ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯄꯥꯔꯇꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯦ 3, 2019ꯒꯤ ꯂꯥꯟ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯇꯤꯗ ꯌꯥꯎꯗꯨꯅ ꯂꯩꯕꯥꯛꯀꯤ ꯂꯥꯜ ꯌꯥꯎꯖꯒꯦ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯄꯨ ꯆꯥꯡꯌꯦꯡꯒꯤ ꯃꯇꯝ ꯑꯣꯏꯅ ꯊꯥ ꯈꯔ ꯊꯕꯛ ꯇꯧꯍꯟꯈꯤ꯫ ꯆꯥꯡꯌꯦꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯣꯟꯅ ꯑꯇꯣꯞꯄ ꯂꯨꯞ ꯑꯃꯒ ꯁꯦꯝꯗꯨꯅ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯀꯧꯈꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯇꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯗꯅꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯦꯁ. ꯄꯣꯏꯔꯩꯉꯥꯟꯕ ꯅꯣꯚꯦꯝꯕꯔ 3, 2024ꯗ ꯃꯌꯨꯝꯗ ꯆꯠꯅꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯁꯨꯇꯤ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯏꯃꯥꯁꯤꯡꯅ ꯂꯨꯄꯥ 500 ꯂꯧꯔꯒ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤꯕ ꯕꯥꯔꯤꯁꯀꯤ ꯌꯨꯝꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯊꯃꯣꯏ ꯁꯦꯡꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯑꯍꯤꯡ ꯀꯌꯥ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯧꯔꯤꯕ ꯇꯥꯂꯛ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯎꯁꯤꯠꯇꯗꯅ ꯂꯨꯄꯥ 500 ꯂꯧꯔꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ BJYM-ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯃꯅꯣꯍꯔ ꯃꯌꯨꯝ ꯕꯔꯤꯁꯔꯃꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯊꯥꯒꯠꯂꯛꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯃꯨꯔꯥꯏ ꯂꯥꯛꯄꯝ ꯁꯪꯒꯤꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯂꯦꯟ ꯅꯝꯕꯔ 1 ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯂꯩꯔꯛꯇ ꯂꯩꯕ ꯕꯥꯔꯤꯁꯀꯤ ꯌꯨꯝꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯄꯣꯁꯠ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯊꯣꯝꯖꯤꯜꯂꯛꯄꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯁꯪꯒꯤꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯃꯤꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯄ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯪꯒꯤꯇꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯔꯤꯕ ꯏꯃꯥꯁꯤꯡ ꯑꯁꯤꯗ ꯂꯨꯄꯥ 500 ꯂꯧꯔꯒ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯃꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯂꯣꯏꯅꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨ ꯍꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯌꯥꯝꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ꯫ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯊꯧꯗꯥꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡꯕꯨ ꯄꯩꯁꯥꯅ ꯂꯩꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯉꯥꯡꯂꯤꯕ ꯑꯗꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ COCOMIꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯗꯨꯅ ꯒꯕꯔꯅꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯤꯉꯩꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯂꯥꯛꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯅ COCOMIꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯂꯥꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 13:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ COCOMIꯒꯤ ꯃꯤꯑꯣꯏ 8ꯅ ꯁꯥꯕ ꯇꯤꯝ ꯑꯃꯅ ꯒꯕꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯂꯥꯒ ꯎꯅꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯜꯂꯨꯔꯕ ꯃꯇꯨꯡ ꯔꯥꯖ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ COCOMIꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯒꯕꯔꯅꯔꯒ
Cheirakna minute 10 rom wari sanaki maduda point 16 yauba chena 3 panba memorandum ama pisinki memorandum aduda maru oiba wafam singi manungda lengak ama sembinaba wafam tangki hauji suspended animation da leiringai asida President ki mahut sinduna governor na leiringai asida state asida tangdu leitaba hanjilhannaba thabak paikhatpiyu haina takselamle masigi mathakta suda leiriba UPF amasung KNO luchingba sing UPF ki luchingba Thangdian Pau Guite amadi KNO gi leader PM Haukip ase foreigneri haiba khangnana peace talk tawduna Manipurda kem saduna leihaliba ase kari karamba thaurangi makada lehanbano haiba asigi matangda midyeng changbinabasu takselamki Logi wangmada popi thariba asina lamdam asigi law and order da achauba singnaba ama oirakle masigi mayokta state amasung center na matik chaba action lokhatpagi tangai fadaba lei NDPS ki ek ase hena mapangal kalhannaba amadi matik chaba thabak lokhatpa yanaba MN tawbiyu haiba wafamsu governor da takselamki haiki MP Sana Zawbaga Manipur governor ga unakhre Rajya Sabha ki MP Sana Zawba leisembana ngasi Raj Bhavan da chatuna Manipur governor Ajay Kumar Bhala ga unaduna wari sanakre hiram asigi mari lainana ngasi MP Sana Zawba leisembagi social media da account amada thagalakpa post amada Manipur gi hojik oirakliba law and order gi matangda governor ga khana nainakre ngasi Raj Bhavan da governor unakiba atuda MP Sana Zawba leisembagi loinabi anamika su saruk yake Loinana Manipurda thokliba sahi ani suraklaba irang ate loisinaba amadi athubada mahusagi punsida hanjilhalaknaba kari karamba thabak thauram paikhatpa yabagi haibagi matangda kumna khanaki hairi Kosemna lauba class 12 ke exam ngasidagi hokre mahairoi lising 18 ga 35 na exam thari Council of Higher Secondary Education Manipur Kosemna lauba class 12 ke examination ngasidagi hokre mahairoi lising 18 ga 35 na examination center chamaga tarani thoida exam thari madang thagi kuntaruk fawba chathagadaba examination ase ngasi ayu pung 10 dagi hokibani examination asigi yenglaga exam center singi akoibada akanba section tharang sing lokhatke examination asida science stream da mahairoi lising kun ga chanipan rahumdoi art stream da mahairoi lising 8 ga chatuka kuntrani thoi amadi commerce stream da mahairoi Chawnga nimpuna punna mahairoi lising 18 ga 35 na saruk yaki examination ase kanglon chumna pangthokibagi damak mioi ahum na saba flying squad team nimpuni pana koina satuna yengchinbagi thabak chathake examination ase ge center ama oiriba Ipoton Chana Girls Higher Secondary School gi principal M Kherodana na hai school asida Cheirakna mahairoi chawnga ga 35 romna exam thari examination ase pamdaba thodok amata yaudana ingna chikna pangthoki haina mahakna makata na phongdoraki nakalama romda More College ta chu mahairoi chamaga 15 na examination thari mahairoi chamaga 15 asigi manungda More Government Secondary School gi mahairoi 35 More College mahairoi Marphu South East Manipur College Komla Thabi gi mahairoi mapan amadi Evergreen School Palel gi mahairoi ama yauri Nonglai nungchit mayok narapa yai hayeng Manipur gi tongan ba district kharada akanba nonglai nungchit mayok narapa yai haina Indian Meteorological Department Imphal Center tagi report amana section wa thamlakli report asina hai nonglai nungchit mayok narapa yana leiriba district sing adudi Imphal East Imphal West Tamenglong Chenapati Kangpokpi Ukhrul Jiribam amadi None district ni nonglai nungchit aduda akanba ngaloina na pungda kilometer 30 dagi nimpu fawa yangna nungchit na chitkani hairi